ꯅꯣꯡꯃꯈꯛ ꯐꯝꯂꯕꯁꯨ ꯃꯤꯌꯥꯝꯒꯤꯗꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯌꯥꯏꯔꯤꯄꯣꯛ ꯑꯖꯥꯠ ꯂꯝꯄꯥꯛꯀꯤ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯥꯔꯤꯕ ꯃꯥꯔꯀꯦꯠꯁꯤꯡꯁꯤꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡꯗ ꯃꯐꯝ ꯀꯌꯥꯗ ꯁꯟꯗꯦ ꯃꯥꯔꯀꯦꯠ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯟꯗꯔ ꯋꯥꯟ ꯔꯨꯐꯇ ꯄꯣꯠ ꯁꯨꯅ ꯐꯪꯕ ꯃꯥꯔꯀꯦꯠ ꯃꯈꯜ ꯑꯁꯤ ꯂꯤꯌꯥꯡꯃꯩ ꯃꯥꯔꯀꯦꯠꯇꯒꯤ ꯍꯧꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯇꯧꯅꯔꯛꯄꯒꯨꯝ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯜꯒꯤ ꯑꯖꯥꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯝꯄꯥꯛꯇꯁꯨ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯀꯧꯕ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯇꯧꯔꯛꯄꯅ ꯃꯁꯥꯒꯤ ꯗꯨꯀꯥꯟ ꯂꯧꯗꯨꯅ ꯐꯝꯕ ꯉꯝꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯍꯤꯡꯅꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡ ꯍꯦꯟꯅ ꯆꯥꯅꯕ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯨ ꯇꯥꯅ ꯐꯪꯍꯜꯂꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯌꯥꯏꯔꯤꯄꯣꯛꯀꯤ ꯑꯖꯥꯠ ꯂꯝꯄꯥꯛꯀꯤ ꯃꯟꯗꯦ ꯃꯥꯔꯀꯦꯠꯅꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯤꯕ ꯉꯥꯛ ꯁꯦꯜꯂꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯃꯤꯁꯤꯡꯒ ꯑꯩꯈꯣꯏ ꯉꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕꯅꯦ꯫ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯂꯤꯂꯣꯡ ꯇꯤꯟꯗꯩꯅꯦ꯫ ꯑꯗꯣ ꯕ꯭ꯔꯣ ꯍꯣꯏꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯝꯄꯥꯛꯁꯤꯗ ꯁꯤꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯤ ꯃꯁꯤꯡꯁꯦ ꯌꯥꯝꯅ ꯄꯨꯟꯕꯁꯦ ꯑꯩꯈꯣꯏ ꯎꯏꯀꯣ ꯍꯧꯖꯤꯛꯁꯦ꯫ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯄꯨꯜꯂꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯟꯗꯦꯗ ꯐꯝꯃꯝꯕꯒꯤ ꯋꯥꯔꯤꯁꯨ ꯍꯥꯏꯐꯦꯠ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯥꯖꯩ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯧꯗꯣꯔꯛꯈꯤꯕꯅꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯅꯣꯡꯃꯗ ꯃꯤ ꯀꯌꯥꯃꯨꯛ ꯐꯝꯃꯤ, ꯑꯗꯨ ꯀꯔꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯐꯝꯕꯤꯔꯤ, ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯁꯤꯗ ꯆꯠꯊꯖꯔꯤꯕ ꯃꯥꯔꯀꯦꯠꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯤꯝꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯔꯤꯕ ꯈꯨꯟ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯁꯤꯗ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯇꯨꯂꯤꯍꯜ ꯍꯥꯏꯕ ꯈꯨꯟ ꯏꯁꯥꯒꯤ ꯈꯨꯟ ꯑꯃ ꯂꯩꯖꯔꯦ꯫ ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯌꯥꯏꯔꯤꯄꯣꯛ ꯁꯔꯀꯜꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯍꯣꯡ ꯑꯆꯥꯎ ꯌꯥꯔꯤꯕ ꯃꯈꯩ ꯃꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯤꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟ ꯂꯩꯀꯥꯏꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯁꯦ ꯆꯠꯊꯖꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯎꯕꯤꯔꯤꯕ ꯁꯥꯏꯗꯣ ꯀ꯭ꯂꯕꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯔꯀꯦꯠꯁꯦ ꯍꯧꯈꯤꯕ ꯀꯣꯚꯤꯗꯀꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ, ꯀꯣꯚꯤꯗꯀꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯃꯥꯔꯀꯦꯠꯁꯦ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯊꯖꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯣꯚꯤꯗꯀꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯒꯦꯞ ꯈꯔ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯥꯔꯀꯦꯠꯁꯦ ꯑꯃꯨꯛ ꯍꯧꯗꯣꯛꯆꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯃꯥꯔꯀꯦꯠꯁꯦ ꯃꯇꯝ ꯈꯔ ꯂꯦꯞꯆꯔꯨꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯟꯁꯤ ꯅꯦꯝꯊꯔꯛꯄꯗꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇꯅ ꯑꯗꯨꯝ ꯃꯥꯔꯀꯦꯠꯁꯦ ꯆꯠꯊꯖꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯟꯗꯦ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏ ꯁꯟꯗꯦꯗ ꯐꯝꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯃꯌꯥꯝꯅ ꯑꯍꯟꯁꯤꯡꯅ ꯄꯜꯂꯛꯄ ꯇꯥꯈꯤꯕꯀꯣ꯫ ꯑꯗꯨ ꯃꯇꯥꯡꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯁꯤꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯥꯔꯀꯦꯠꯁꯦ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒꯁꯨ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯩꯕ꯫ ꯑꯗꯨ ꯇꯧꯕꯇꯕꯨ ꯁꯟꯗꯦ ꯐꯝꯃꯝꯃꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯍꯦꯛ ꯅꯥꯀꯟꯗ ꯂꯝꯄꯥꯛꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯖꯥꯠ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ, ꯑꯖꯥꯠ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ HSLC ꯑꯦꯛꯖꯥꯝ ꯑꯃꯗꯤ ꯀꯣꯁꯤꯝꯒꯤ ꯑꯦꯛꯖꯥꯝꯁꯦ ꯁꯦꯟꯇꯔ ꯇꯥꯕ ꯃꯔꯝ ꯑꯗꯨꯅ ꯃꯟꯗꯦꯗ ꯇꯧꯕꯗꯣ ꯑꯦꯛꯖꯥꯝ ꯇꯥꯔꯛꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯦꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯁꯟꯗꯦ ꯇꯧꯗꯕꯤꯗ ꯉꯁꯤꯗꯒꯤ ꯃꯟꯗꯦꯗ ꯑꯃꯨꯛ ꯍꯧꯗꯣꯛꯆꯔꯦ꯫ ꯑꯗꯣ ꯅꯣꯡꯃꯗ ꯁ꯭ꯇꯣꯜꯁꯦ ꯃꯁꯤꯡ ꯀꯌꯥꯃꯨꯛꯀꯗꯤ ꯐꯝꯕ ꯉꯝꯃꯤ? ꯁ꯭ꯇꯣꯜꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤꯡ ꯈꯔ ꯑꯗꯨꯝ ꯍꯟꯊꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜ ꯐꯝꯕꯁꯦ ꯁꯤꯖꯟ ꯅꯥꯏꯕꯅꯤꯅ ꯋꯤꯟꯇꯔ ꯁꯤꯖꯟꯗꯅ ꯁ꯭ꯇꯣꯜꯁꯦ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯕ ꯍꯦꯜꯂꯦ, ꯃꯣꯔ ꯗꯦꯟ 100 ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔꯗꯒꯗꯤ ꯐꯝꯃꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ 80-90 ꯁꯨꯃꯥꯏꯅ 80+ ꯑꯗꯨꯝ ꯁ꯭ꯇꯣꯜꯁꯦ ꯐꯝꯃꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯁ꯭ꯇꯣꯜꯁꯦ ꯐꯝꯃꯤꯁꯦ ꯑꯩꯈꯣꯏ ꯆꯥꯔꯖꯦꯁꯀꯨꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯏ, ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯧꯗꯕꯁꯨ ꯌꯥꯎꯕ꯭ꯔꯥ? ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯔꯦꯠ ꯑꯃꯗꯤ ꯂꯩꯖꯩꯌꯦ꯫ ꯁ꯭ꯇꯣꯜ ꯑꯃꯗ 100 ꯍꯥꯏꯅ ꯔꯦꯠ ꯂꯩꯖꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯣꯠꯁꯤꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ, ꯑꯗꯨ ꯄꯣꯠꯁꯤꯠꯇꯨꯒꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯁꯨꯡꯂꯧ ꯂꯧꯗꯕ ꯁ꯭ꯇꯣꯜꯁꯨ ꯌꯥꯎꯋꯦ꯫ ꯑꯗꯨꯒ ꯃꯁꯥꯅ ꯈꯪꯅ ꯁ꯭ꯇꯣꯜꯁꯤꯡꯅꯁꯨ ꯁ꯭ꯇꯣꯜ ꯐꯝꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯁꯨ ꯌꯥꯝꯅ ꯐꯩ, ꯃꯣꯏ ꯄꯣꯠꯁꯤꯠ ꯐꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯔꯦꯠꯁꯦ 100ꯁꯦ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯕꯤꯌꯦ꯫ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯁꯤꯠꯇ꯭ꯔꯒꯗꯤ ꯁꯨꯡꯂꯧ ꯂꯧꯗꯕꯁꯨ ꯌꯥꯎꯖꯔꯦ꯫ ꯑꯗꯨꯒ ꯑꯄꯤꯛꯄ ꯑꯦꯃꯥꯎꯟꯗ ꯂꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ꯫ ꯍꯣꯏ, ꯍꯥꯏꯗꯤ ꯁꯣꯝꯗ ꯏꯃꯥ ꯑꯃ ꯌꯥꯝ ꯄꯤꯛꯅ ꯐꯝꯍꯧꯕ ꯑꯃ ꯌꯥꯎꯋꯦ꯫ ꯑꯗꯣ ꯉꯁꯥꯏꯁꯨ ꯑꯍꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯐꯝꯕꯁꯤꯗꯤ ꯂꯧꯗꯦ ꯈꯣꯠꯇꯦꯅꯁꯨ ꯑꯗꯨꯝ ꯄꯟꯕꯤꯀꯣ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯁ꯭ꯇꯣꯜ ꯑꯃ ꯁꯤꯟꯕꯁꯦ ꯑꯇꯩ ꯃꯐꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯁꯤꯟꯕ ꯎꯏꯀꯣ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯤ ꯁꯤꯁꯤꯅ ꯑꯣꯏꯔꯤ, ꯑꯩꯈꯣꯏꯒꯤ ꯑꯖꯥꯠ ꯂꯝꯄꯥꯛꯀꯤ ꯑꯩꯈꯣꯏ ꯃꯟꯗꯦ ꯃꯥꯔꯀꯦꯠꯁꯤꯅ ꯑꯣꯏꯔꯤ꯫ ꯁꯤꯒꯤ ꯁꯤꯟꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕꯒꯨꯝꯕ ꯀꯩꯀꯩ ꯊꯦꯡꯅꯕꯒꯨꯝꯕꯗꯤ ꯌꯥꯎꯏ? ꯆꯥꯎꯅ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯦ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯑꯗꯨꯝ ꯍꯣꯏ ꯊꯦꯡꯅꯕꯗꯤ ꯌꯥꯎꯋꯤ꯫ ꯃꯤꯑꯣꯏꯕꯅꯤꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯁꯥꯏꯗꯣ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤꯅ ꯂꯩꯔꯤꯕ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯁ꯭ꯇꯣꯜꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯕꯗꯒꯤ ꯉꯁꯤꯗꯤ ꯑꯗꯨꯝ ꯁ꯭ꯇꯣꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯥꯏꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯆꯠꯊꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯖꯔꯤ꯫ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯂꯤꯕ ꯄꯣꯠꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯊꯤꯝꯁꯦ ꯑꯩꯈꯣꯏ ꯊꯤꯝꯁꯦ ꯀꯔꯤꯅꯦꯅ ꯍꯥꯏꯕ ꯌꯥꯏ? ꯃꯦꯟ ꯑꯣꯏꯕ ꯊꯤꯝꯁꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇꯨꯂꯤꯍꯜ प्रꯖꯥꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯌꯥꯏꯔꯤꯄꯣꯛꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯅꯥꯏꯗꯅ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯅꯉꯥꯏ ꯄꯣꯠ ꯆꯩꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯐꯪꯍꯜꯂꯒ
ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅ ꯁꯨꯅ ꯐꯪꯍꯜꯂꯦꯕ ꯑꯗꯨꯝ ꯑꯗꯨ ꯈꯛꯇꯪꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯑꯍꯣꯡ ꯑꯆꯥꯎ ꯐꯪꯍꯟꯅꯉꯥꯏꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕꯅꯤ ꯈꯨꯗꯣꯡ ꯆꯥꯍꯟꯅꯉꯥꯏ ꯑꯗꯨꯅꯤ ꯃꯦꯟ ꯑꯣꯏꯕ ꯊꯤꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯒꯤ ꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯅ ꯀ꯭ꯂꯕꯁꯤꯅꯁꯨ ꯄꯥꯏꯕꯤꯔꯤꯕꯅꯤꯅ ꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯨꯝꯕ ꯃꯥꯔꯀꯦꯠ ꯑꯃ ꯁꯤꯟꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯊꯣꯛꯀꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯤ ꯁꯤꯟꯕꯁꯤ ꯍꯦꯟꯅ ꯃꯣꯇꯤꯚꯦꯠ ꯇꯧꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯁꯤꯡꯅ ꯍꯦꯟꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯣꯠꯁꯤ ꯇꯧꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯍꯩ ꯑꯃꯅꯤ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯤ ꯈꯤꯇꯪ ꯏꯟꯀꯔꯦꯖ ꯇꯧꯕꯤꯕ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯁ꯭ꯇꯣꯜ ꯐꯝꯕ ꯂꯥꯛꯏꯁꯤꯡꯁꯦ ꯂꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯀꯌꯥꯗꯒꯤꯁꯨ ꯂꯥꯛꯑꯦꯕ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯜ ꯐꯝꯕ ꯀꯥꯡꯕꯨꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯤꯕ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯁ꯭ꯇꯣꯜ ꯐꯝꯃꯒ ꯃꯣꯏꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕꯅꯤꯅ ꯃꯣꯏꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯩꯈꯣꯏꯅ ꯇꯥꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯗ ꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯕ ꯃꯣꯏꯅ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯟꯕꯤꯕ ꯁꯤꯜꯂꯤ ꯂꯥꯡꯉꯤꯕꯁꯤꯡꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯥꯛꯏꯕ ꯁ꯭ꯇꯣꯜ ꯀꯥꯡꯕꯨꯁꯤꯒ ꯁꯤꯜꯂꯤꯕ ꯃꯐꯝꯗꯨꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯗꯨꯒ ꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯁꯟꯁꯦ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯣꯜ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯕ꯭ꯔꯣ ꯑꯗ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯕ꯭ꯔꯣꯒ ꯄꯨꯜꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯣꯜ ꯐꯝꯃꯤꯁꯤꯡꯁꯤꯗꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯇꯟꯖꯥꯗꯣ ꯑꯃꯨꯛ ꯂꯧꯒꯦ ꯕ꯭ꯔꯣꯅꯁꯨ ꯈꯔ ꯁꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯃꯇꯝ ꯄꯤꯕꯤꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏꯅꯁꯨ ꯊꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯁꯤꯡꯒꯤ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯂꯥꯛꯑꯒ ꯌꯦꯡꯕꯤꯌꯨ ꯁ꯭ꯇꯣꯜꯁꯤ ꯌꯥꯝ ꯆꯥꯎꯅ ꯐꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯥꯁꯦ ꯁꯥꯕꯅꯤ나 ꯃꯤꯁꯦ ꯀꯁꯇꯃꯔꯁꯦ ꯃꯁꯤꯡ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯏꯚꯤꯅꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯁꯇꯃꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒꯥꯔꯤꯕꯨ ꯈꯥꯝꯐꯝ ꯂꯩꯇꯕꯒꯤ ꯄꯥꯔꯀꯤꯡ ꯇꯧꯕ ꯃꯇꯝꯗ ꯄꯥꯔꯀꯤꯡ ꯅꯪꯁꯤꯟꯅ ꯂꯥꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯗꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒꯤ ꯃꯇꯥꯡꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕꯗ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯂꯥꯛꯄꯤꯔꯒ ꯄꯣꯠꯁꯤꯒꯤ ꯑꯍꯣꯡ ꯑꯆꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯖꯥꯠ ꯂꯝꯄꯥꯛꯀꯤ ꯃꯟꯗꯦ ꯃꯥꯔꯀꯦꯠꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯑꯀꯥꯟꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯄꯣꯠ ꯌꯣꯜꯂꯤꯕ ꯐꯝꯃꯤꯕꯁꯤꯡꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯇꯤꯝꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯁꯥꯏꯗꯣꯛ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤꯁꯨ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯃꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯈꯪꯅꯕꯤꯔꯤꯕ ꯑꯖꯥꯠ ꯂꯝꯄꯥꯛꯇ ꯇꯧꯖꯕ ꯃꯥꯔꯀꯦꯠ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯄꯦꯖꯇꯒꯤꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯛꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯐꯪꯍꯟꯖꯔꯤꯕ ꯑꯍꯣꯡ ꯑꯆꯥꯎꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯤꯌꯨ ꯑꯃꯗꯤ ꯁ꯭ꯇꯣꯜ ꯐꯝꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯥꯏꯗꯣꯛ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯁꯤ ꯏꯅꯦ ꯑꯩꯈꯣꯏꯁꯦ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯗꯩ ꯂꯥꯛꯄꯅꯦ ꯋꯥꯔꯤ ꯁꯦꯀꯦꯟ 10-15 ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜ ꯐꯝꯕꯁꯦ ꯁꯤꯗ ꯁ꯭ꯇꯣꯜ ꯐꯝꯕꯤꯕꯁꯦ ꯀꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯣꯠꯁꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ खर जहाँ कन सिलुबदी ना तेजा खर किजोल होय नोंचिंग चुद्रदी खा सिल ꯑꯗꯣ ꯏꯅꯦ ꯁꯤꯗ ꯐꯝꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯁꯤ ꯍꯟꯗꯛ ꯅꯨꯃꯤꯠ ꯀꯌꯥꯔꯛ ꯁꯨꯔꯦ ꯁꯤꯗ ꯐꯝꯕꯤꯔꯛꯄ ꯑꯗꯨꯒ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯁꯤꯗ ꯐꯝꯕꯤꯔꯛꯄꯁꯦ चही अहुम लोम सुरंगन ꯆꯍꯤ 3 ꯁꯨꯔꯦ ꯑꯗꯣ ꯏꯅꯦ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯏꯔꯥꯡ ꯂꯩꯔꯨꯔꯦ ꯏꯔꯥꯡꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯝꯃꯛꯄ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯏꯔꯥꯡꯒꯤ ꯃꯃꯥꯡꯗ ꯄꯣꯠ ꯁꯤꯠꯂꯝꯕꯗꯨꯒ ꯍꯧꯖꯤꯛ ꯏꯔꯥꯡꯒꯤ ꯃꯇꯨꯡꯗ ꯄꯣꯠ ꯁꯤꯠꯄꯁꯤꯒ ꯀꯌꯥꯝꯗꯤ ꯈꯦꯠꯅꯩꯅ ꯈꯜꯂꯦ इरांग मनुंगदगी तुम जोले ꯑꯗꯣ ꯄꯣꯠꯁꯤꯠꯇꯤ ꯍꯟꯊꯕ ꯈꯣꯠꯄ ꯂꯩꯇꯦ चप मानैदा ꯑꯗꯣ ꯀꯁꯇꯃꯔꯁꯦ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯉꯥꯛꯇ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ साई जारिपोक मगे साई ꯁ꯭ꯋꯥꯏꯅ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯏꯅꯦꯗꯤ ꯌꯨꯝ ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ अंगादगी ꯍꯪꯒꯥꯗꯒꯤ ꯑꯗꯣ ꯄꯣꯠ ꯆꯩꯁꯦ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯄꯨꯕꯤꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ होय साई गारीदा ꯍꯣꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯅꯦ ꯑꯗꯣ ꯑꯇꯣꯞꯄꯁꯤꯡꯗꯣ ꯑꯃꯨꯛ ꯆꯪꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯒꯦ ꯏꯌꯥꯝꯕ ꯁꯤ ꯑꯩꯈꯣꯏ ꯃꯟꯗꯦ ꯃꯥꯔꯀꯦꯠꯁꯨ ꯄꯣꯠꯁꯤꯠ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛꯀ ꯁꯤꯠꯄꯤ ꯉꯝꯒꯦ ꯑꯣ ꯌꯨꯝꯗ ꯗꯨꯀꯥꯟ ꯐꯝꯕꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯐꯝꯃꯦ ꯑꯗꯨꯗꯤ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯁꯤꯡ ꯄꯨꯊꯣꯔꯛꯑꯒ ꯁꯤꯗ ꯑꯗꯨꯝ ꯌꯣꯟꯕꯅꯦꯕ ꯌꯨꯝꯗꯤ ꯀꯥꯏꯗ ꯌꯣꯟꯗꯣꯏꯅꯣ ꯏꯌꯥꯝꯕꯁꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄꯗꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯤꯗꯤ ꯀꯌꯥꯃꯨꯛꯀ ꯂꯥꯛꯀꯦ ꯑꯣ ꯍꯣꯏ ꯌꯥꯝ ꯁꯤꯠꯄꯤꯌꯣ ꯄꯣꯠꯁꯦ ꯇꯤꯜꯍꯧꯁꯤꯕꯨ ꯃꯃꯜ ꯀꯌꯥꯃꯨꯛꯀ ꯂꯩꯔꯤꯒꯦ 100ꯒꯤ ꯀꯦꯖꯤ 3 ꯑꯣ ꯑꯂꯨꯅ ꯀꯌꯥꯃꯨꯛ ꯄꯤꯔꯤꯒꯦ 100ꯒꯤ 3.5 ꯑꯣ ꯍꯣꯏ ꯌꯥꯝ ꯁꯤꯠꯄꯤꯌꯣ ꯑꯇꯩꯁꯤꯡꯗ ꯑꯃꯨꯛ ꯆꯪꯉꯨꯒꯦ केजी 1 केजी लाओ डिस्काउंट लाओ ऑफर क्या गलो ना खुदों चाप पीछे लाओ खुदों चाप मत नहीं तो ngasi का आइटम सिंगल होइना दे ना केस तो लग ꯌꯥꯝ ꯑꯣꯏꯁꯤ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯐꯝꯕꯁꯤꯕꯨ ꯅꯣꯡꯃꯗ ꯄꯣꯠ ꯀꯌꯥꯃꯨꯛꯀ ꯁꯤꯠ ꯉꯝꯒꯦ नोंमदा एकदम 30 अब 30,000 30k हाय तार अदुगी चांग एकदम योले ꯄꯣꯠ ꯆꯩ ꯂꯧꯕꯗꯤ पोट से लाओ बस सोरे अखोई की मणिपुर दसु लौरे को पालम दसु लौरे आइटम दम सोरे मखन मखन हाय तार ꯀꯁꯇꯃꯔꯒꯨꯝꯕ ꯂꯥꯛꯄꯗꯤ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯌꯥꯝꯕ꯭ꯔꯥ
ꯑꯇꯣꯞꯄ ꯂꯝꯗꯩ ꯃꯤ ꯀꯌꯥꯝ ꯂꯥꯛꯏ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯥꯎꯠꯁꯥꯏꯗꯇꯒꯤꯗꯤ ꯁꯨꯝ ꯁꯤꯒꯤ ꯀꯔꯤꯁꯦ ꯑꯥꯎꯠꯁꯥꯏꯗ ꯍꯥꯏꯗꯤ ꯁꯤꯗꯩ ꯅꯠꯇꯕ ꯑꯇꯣꯞꯄꯗꯩꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯔꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯈꯜ ꯃꯈꯜꯒꯤ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯕꯗꯤ ꯑꯩꯈꯣꯏ ꯁꯔꯥꯎꯟꯗꯤꯡ ꯑꯀꯣꯏꯕꯁꯦ ꯁꯤꯗꯩꯇ ꯅꯠꯇꯅ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯔꯦ ꯑꯗꯣ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯦ ꯑꯥ ꯄꯣꯠ ꯃꯃꯜꯁꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯕꯖꯥꯔ ꯃꯆꯥ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯍꯣꯏ ꯃꯣꯏꯗꯁꯨ ꯄꯣꯠꯁꯦ ꯑꯗꯨꯝ ꯐꯪꯗꯤ ꯂꯣꯏ ꯐꯪꯉꯤꯅꯦꯕ ꯐꯪꯉꯦ ꯑꯗꯣ ꯃꯃꯜꯁꯦ ꯀꯃꯥꯏꯅ ꯈꯦꯠꯅꯕꯁꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤꯅ ꯀꯁꯇꯃꯔꯁꯤ ꯃꯌꯥꯝ ꯂꯥꯛꯄ ꯎꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯆꯪꯉꯛꯏ ꯄꯤꯕ ꯔꯦꯠꯇꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯝꯊꯤꯡ ꯑꯩꯈꯣꯏ ꯕꯖꯥꯔꯗ 50 ꯄꯤꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯗꯩ ꯍꯟꯊꯔꯒ 40 30 ꯁꯨꯃꯥꯏꯅ ꯑꯗꯨꯝ 10 ꯗꯤꯁꯀꯥꯎꯟꯒꯨꯝꯕ 20 ꯗꯤꯁꯀꯥꯎꯟ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯌꯣꯜꯂꯦ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯦ ꯀꯁꯇꯃꯔꯗꯩꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣꯒꯤ ꯀꯩꯅꯣꯁꯤꯕꯨ ꯃꯟꯗꯦ ꯃꯥꯔꯀꯦꯠꯁꯤꯕꯨ ꯅꯣꯡꯃꯗ ꯏꯇꯩꯃꯒꯤ ꯄꯣꯠ ꯀꯌꯥꯃꯨꯛꯀ ꯁꯤꯠ ꯉꯝꯒꯦ ꯃꯟꯗꯦ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯋꯤꯟꯇꯔꯗꯗꯤ ꯁꯤꯠꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯁꯝꯃꯔꯁꯤꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯣ ꯋꯥꯠꯄꯁꯦ ꯀꯌꯥꯃꯨꯛꯀ ꯁꯤꯠꯄꯤꯒꯦ ꯅꯣꯡꯃꯗꯒ ꯍꯥꯏꯗꯤ 50ꯃꯨꯛ ꯄꯣꯠ ꯆꯩ ꯂꯧꯕꯗꯤ ꯁ꯭ꯋꯥꯏꯗꯩ ꯑꯗꯨꯝ ꯄꯣꯠ ꯂꯧꯕꯗꯤ ꯀꯥꯏꯗꯩ ꯂꯧꯕꯤꯒꯦ ꯄꯣꯠ ꯑꯩꯈꯣꯏ ꯄꯣꯠ ꯇꯤꯛꯐꯝꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯕꯖꯥꯔꯗꯩ ꯑꯗꯨꯝ ꯂꯧ ꯑꯗꯣ ꯁꯤꯠꯇꯕ ꯃꯇꯝꯗꯒꯗꯤ ꯀꯌꯥꯃꯨꯛꯀ ꯌꯣꯟꯒꯦ ꯀꯨꯟꯃꯨꯛ ꯀꯩꯃꯨꯛꯇꯤ ꯑꯗꯨꯝ ꯌꯣꯜꯂꯤꯁꯦ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯃꯥꯔꯀꯦꯠ ꯑꯃ ꯁꯤꯟꯕꯁꯦ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯗꯨꯝ ꯄꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯋꯥꯈꯜ ꯂꯩꯕꯤꯒꯦ ꯑꯗꯨꯝ ꯀꯥꯟꯅꯩꯅ ꯈꯜꯂꯦ ꯃꯌꯥꯝꯅꯁꯨ ꯍꯣꯡꯅ ꯆꯥꯎꯅꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯃꯣꯏꯒꯤ ꯂꯩꯕꯗꯗꯤ ꯅꯍꯥꯟꯋꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯍꯟ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯅꯔꯝꯃꯤꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯤꯅ ꯌꯥꯝ ꯍꯣꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯁꯦ ꯍꯣꯏ ꯃꯤꯁꯤꯡꯁꯦ ꯄꯦꯟꯕꯅꯤꯅ ꯁꯤꯒꯨꯝꯕ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝ ꯉꯁꯤ ꯄꯣꯠ ꯌꯥꯝ ꯁꯤꯠꯄꯤꯌꯣ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦ ꯉꯥꯏꯍꯥꯛ ꯂꯥꯛꯆꯕꯅꯦ ꯕ꯭ꯔꯣꯒꯤ ꯌꯣꯡꯆꯥꯛꯁꯤꯕꯨ ꯁ꯭ꯋꯥꯏꯒꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯂꯝꯒꯤꯅꯣ ꯗꯤꯃꯥꯄꯨꯔꯔꯣꯝꯒꯤꯅꯦ ꯌꯣꯡꯆꯥꯛ ꯑꯝꯗ ꯀꯌꯥꯃꯨꯛ ꯆꯤꯡꯉꯦ ꯆꯥꯝꯃꯩ ꯀꯌꯥ ꯇꯧꯒꯦ ꯁꯤꯕꯣ ꯆꯥꯝꯃꯒꯤ 10 ꯆꯥꯝꯃꯩ 10 ꯑꯣꯏꯗꯤ ꯌꯥꯝꯃꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯁꯤꯟꯕꯤꯁꯤꯅ ꯀꯌꯥꯃꯨꯛ ꯄꯤꯔꯤꯒꯦ ꯀꯤꯂꯣꯗ ꯍꯧꯖꯤꯛꯁꯤꯕꯣ 50 ꯁꯤꯁꯨ ꯌꯨꯝꯗ ꯊꯥꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯤꯛꯄ ꯑꯣꯏꯗꯣꯏꯔꯥ ꯄꯣꯠ ꯂꯧꯕꯗꯤ ꯀꯥꯏꯗꯒꯤ ꯂꯧꯕꯤꯒꯦ ꯏꯅꯦ ꯍꯣꯏꯒꯤꯁꯦ ꯅꯣꯡꯃꯗ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜ ꯑꯃ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯑꯃ ꯍꯥꯡꯕꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯗꯤ ꯁꯤꯠꯄ ꯉꯝꯒꯦ ꯁꯨꯃꯥꯏꯅ ꯐꯝꯕꯁꯤ ꯑꯗꯨꯝ ꯀꯥꯟꯅꯩꯅ ꯈꯟꯕꯤꯕ꯭ꯔꯥꯅꯦ ꯅꯠꯇ꯭ꯔꯒ ꯁꯤ ꯋꯥꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯝꯕꯁꯦ ꯋꯥꯕꯗꯤ ꯋꯥꯔꯤꯅꯤ ꯍꯣꯏꯅꯦ ꯌꯥꯝ ꯁꯤꯠꯄꯤꯌꯣ ꯑꯗꯨꯗꯤꯀꯣ ꯏꯇꯩꯃꯒꯤ ꯊꯥꯎ ꯊꯨꯝ ꯌꯥꯝ ꯌꯥꯎꯔꯤ ꯁꯤꯕꯨ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛꯀ ꯁꯤꯠꯄꯤ ꯉꯝꯒꯦ ꯏꯇꯩꯃ ꯃꯇꯝ ꯃꯇꯝꯒꯤ ꯃꯤꯁꯤꯡꯗꯤ ꯊꯣꯛꯂꯛꯑꯗꯤ ꯁꯤꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯝ ꯆꯥꯎꯔꯥꯛꯅ ꯅꯣꯡꯃꯗ ꯌꯥꯝ ꯁꯤꯠꯄ ꯃꯇꯝꯗꯅ ꯀꯌꯥꯃꯨꯛꯀ ꯁꯤꯠꯄ ꯌꯥꯎꯈ꯭ꯔꯒꯦ ꯁꯤꯠꯇꯕ ꯅꯨꯃꯤꯠꯇꯗꯤ ꯀꯌꯥꯃꯨꯛꯀ ꯁꯤꯠꯇꯕ ꯌꯥꯎꯒꯦ ꯑꯗꯣ ꯌꯨꯝꯗꯗꯤ ꯗꯨꯀꯥꯟ ꯐꯝꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯟꯗꯦ ꯃꯥꯔꯀꯦꯠꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯄꯅꯦꯕ ꯌꯨꯝꯗꯤ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯇꯩꯃ ꯍꯣꯏꯁꯦ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯗꯤ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯌꯥꯝꯕ꯭ꯔꯥ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤꯗꯤ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯝ ꯃꯥꯒꯤ ꯂꯧꯅꯤꯡꯗꯦ ꯂꯧꯕꯅꯤꯅ ꯑꯩꯒꯤ ꯃꯤ ꯂꯩꯇꯦ ꯍꯣꯏ ꯂꯝ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ꯭ꯔꯥꯕ ꯂꯥꯛꯑꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯁꯤꯠꯄꯤꯌꯨ ꯏꯇꯩꯃ ꯏꯇꯩꯃ ꯈꯥꯃꯦꯟ ꯁꯤꯟꯕꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯄꯤꯔꯤꯒꯦ 50 ꯊꯕꯤꯁꯤꯗꯤ ꯊꯕꯤ ꯑꯃꯁꯤꯅ 50 ꯑꯃꯁꯤꯅ 50 ꯁꯤꯅ 50 ꯑꯗꯨꯗꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤꯁꯤꯗꯤ ꯈꯔ ꯍꯣꯡꯕ ꯃꯥꯜꯂꯦꯀꯣ ꯏꯇꯩꯃ ꯍꯣꯏꯗꯤ ꯌꯨꯝꯗ ꯊꯥꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯤꯛꯄꯅꯦ ꯑꯗꯣ ꯅꯣꯡꯃꯗꯒ ꯁꯨꯃꯥꯏꯅ ꯃꯥꯔꯀꯦꯠ ꯑꯃ ꯐꯝꯕꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯗꯤ ꯁꯤꯠꯄ ꯉꯝꯒꯦ ꯑꯗꯨꯝ ꯃꯐꯝ ꯖꯒꯥ ꯁꯤꯠꯄꯁꯨ ꯌꯥꯎꯏ ꯁꯤꯠꯇꯕ ꯃꯐꯝꯁꯨ ꯌꯥꯎꯏ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 30-40-50 ꯁꯤꯠ ꯆꯥꯠꯂꯣ ꯍꯣꯏ ꯁꯤꯔꯕꯨꯗꯤ ꯑꯗꯨꯝ ꯌꯣꯜꯂꯦ ꯃꯐꯝ ꯁꯤꯠꯄ ꯍꯥꯏꯁꯦ ꯁꯤꯗꯗꯤ ꯑꯗꯨꯝ ꯌꯣꯟ ꯉꯝꯃꯦ ꯑꯇꯩ ꯃꯐꯝꯗ ꯌꯣꯟꯗꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯌꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯐꯝ ꯌꯥꯝꯃꯦ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯛꯄ ꯃꯥꯒꯤ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯛꯑꯒ ꯃꯥꯔꯀꯦꯠ ꯍꯞꯇꯥꯒꯤ ꯐꯝꯃꯦ ꯈꯪꯉꯕꯅꯤꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯣꯏ ꯏꯇꯩꯃ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯕꯤꯌꯨ ꯏꯇꯩꯃ